BOSEM na lawba class 10 exam cancel Toubiyu. COVID-19 na maram oiduna tha ahum phawba mapung phadana lairik tamkhiba mairoi sing asida exam tawba haibasi yamna laibak thibane. Maram aduna mairoi sing asigi career yengduna handak sahigi oina Board of Secondary Education Manipur na lawba class 10 gi examination cancel Toubiyu. Aduga mairoi sing asi class 11 da admission tawduna online class athaba hawalasi haina All Manipur Recognized Private School Welfare Association ge President Doren Khangan bana laingakta appeal tawkhre. Ngasi Manipur Press Club ta association asina pangthokhiba pawgi mifamda Doren Khangan bana phongdokhibada tha taragani thoi lairik tamgadaba mairoi sing coronavirus na maram oiduna tha anirom tamak lairik tambagi khudong chaba phangkhe masida online class khara tawba taragasu mairoi sing da mamutana khangba oikhide. Maramdi physical class tawbada phawba mairoi sing samamnaba kaya lairibane online class na makoida mapungphana gyan taramgani haibasidi oithokte. CBSE na lawba class 10 gi examination su COVID-19 na maram oiduna cancel tawkhibaga loinana objective criterion the best tawraga result haidokani haibasidi maram chai haina lawe. Asigumna BOSEM na su class 10 gi examination ase cancel tawduna mairoi sing asi class 11 da admission tawba hawhanbiyu amade class 11 ge class online gi kuthangda lairik tambi phang thoi haikhe. Doren na makata na haikibada Manipur laingak na school boarding coaching center na chingba thingjin khibagi order thokhiba laire. Laibak thibadi hairiba order asigi mayokta school coaching center amade boarding na chingba chalairiba oja khara na mairoi singge takpi tambiba lahinbana chingba thawong chathaba asi haksin na lawe. Asigumba thawong asi makata na tawba taragade association asina mari lainaba authority ga punna action laukhanaba thabak paikhatlagani haikhe. Ngasi sumiyoi chamaga kuntra positive oire ani laikhidre. COVID-19 laichat asigi ani suwa web state asida su tapna yaurakhibaga loinana hawkhiba pung kun mari asida miyoi chamaga kuntra covid positive oikhibaga loinana laichat asina maram oiduna miyoi ani laikhidre. Haujik state asida laichat asigi apunba confirm case masing lising kuntraga chani marfu matho yaukibaga loinana active case masing su chatret ka kunsu kre. Ngasi laichat asina maram oiduna laikhidaba miyoi ani adu Imphal East amasung Imphal West dagi amamamne. State asida laichat asigi apunba laikhidaba masing sahumga marfu humdo yaukre. Amarom dasu Manipur da laichat asi hek sandorokpadagi haujik phawbada miyoi lag taruka lising aniga chanipan kuntraga nithoi test tawkhre hainasu Manipur Sarkar gi IDSP consultant State Veterinary Dr. Prem Songtham State Data Manager IDSP Anthony H. amasung State Surveillance Officer IDSP Dr. Somorjit ningombam na thadorokpa cherol amada phongdorokle. India da COVID ki phibam lusilakle nongmada miyoi lak ahumga lising nifutaruk satret marfutaruk positive oiduna lising aniga chatruk kun mari laikhidre. Sa hatlaga uda yangkhatpa phabi naba police da wakat khre. Yamna mawong tadaba thokdok ama oina sa ama hatlaga uthakta thori na yalaga thambagi picture ama tamang latest haiba Facebook account da thagalakhiba ase thizin beduna phabi naba Yening Animal Foundation Manipur gi executive member Khetrimayum Johnson Singh na cybercrime police station da aiba cherol pisinduna senaba misakadu ain gi oiba thavak lokhat pinaba takshin khre haidri. MSPDCL gi electric research counter COVID-19 license chandorokpa yabagi akiba laire. Manipur State Power Distribution Company Limited MSPDCL gi kaisampata lariba electric research counter ase COVID-19 gi SOP ngakna research kakpagi thavak tawdabadagi mafam asida COVID-19 license sandorokatra haibagi akiba poknare. Imphal mayolda laidiba electricity research counter asida research kakpa lakliba miyoi singna masa na wakhal tana social distancing ngakna mi amaga foot taruk lapnaba queue da lairaba matungda research kakpagi thavak chathadre. Research kakpa lakliba miyoi singna amaga aduki matik naksin naduna haksanga thengnana research kakpagi thavak chathare. Maramasina social distancing ngaktana COVID-19 gi SOP phongna thugaibagi thavak chathaba maramna COVID-19 laichat ase sandorokpham oigadra haibagi yamna chauna akiba laire hairi.
Hiram asigi matangda pausi asida praja section kayadagi phongdorokpagi matungina research takpa lagliba miyoisingna masa-masana wakal tana social distancing ngakna mi amaga foot taruk labna kiuda leiraga research takpagi thabak tawbiyu. Loinana MSPDCL ge mari leinaba official singnasu research takpa lakpa miyoising social distancing ngakna kakhanaba thabak paikhatnaba honabiyu haibasini. Imphal East amasung Imphal West ta COVID-19 ki containment zone kungama thoi laukthokre. Imphal East ki oina containment zone laukthokraba mafamsing adudi Kongba Khetri Laikai, Khetri Mayai Laikai, Khurai Thangjam Laikai, Kakwa Laisram Selungba Laikai amadi Sangakpham Bazar ni. Aduga Imphal West ki oina containment zone laukthokraba mafamsing adudi Haubam Marak, Singtham Laikai, Kaishamthong, Moirang Ningthog Lairak, Kaisampat Thiam Laikai, Khagempali Huidrom Laikai, Kakwa Naurem Laikai, Khagempali Panthak, Khongnang Phaidekpe, Kwakaithel Akham Laikai, Maitai Langgol, Nagamapal Lai Mayum Lairak, Nagamapan Singjubung Lairak, New Kaithel Manbe, Pisumthong Oinam Laikai, Sagolban Bijoy Govinda, Sagolban Salam Laikai, Sagolban Tera Lukram Lairak, Singjamai Singamakha Irom Lairak, Singjamai Mathak Songtham Laikai, Uripo Kabrabam Laikai, Uripo Gopal Ji Lairak amadi Tombisna Market opposite All Assembly Complex asina chingbane. CM na Basic Life Support Ambulance taraga mga mari lainaba CMO singda khusinakre. Isa na doctor, nurse amadi pulis ki saklon lawduna COVID-19 dagi ngakthoknaba hotna si Minister. COVID-19 laichat thengnabada anaba miyoising puthok pusin tawbada amadi National Highway singi lambigi khudong thibagi thokdok thorakpada asok apan yawrakpa miyoising khudakta analayeng ithabak sathabada yamna chauna mateng oigadaba matam gasunaraba Basic Life Support Ambulance taraga mga NHI DCN National Highways and Infrastructure Development Corporation na Directorate of Health Services ta khudol tawrakiba ambulance sing asi ngasi CM na mari lainaba district singi medical officer sing da khusinakre. Ambulance sing khusinabagi thauram asida Directorate of Health Services Government of Manipur na sinduna ngasi ayog CM Banglo nongsup thonggi lambigi sarukta COVID-19 gi SOP ngakna pangthokhi. Thauram asiga mari lainana Chief Minister N Biren na wangang laduna phongdokhibade Imphal manung amadi akoiba mafamsingdade Manipur Police na achouba thodang lawduna COVID-19 gi SOP ngakna miyamna chalhanabagi mahi phangle. Wakhal tadaba miyamsing wakhal tahanduna COVID-19 gi SOP ngakna satnaba honabada Manipur Police awaba ama haibadu oire. Maduna miyamna doctor, nurse amadi police ki saklon lawduna COVID-19 laichatagi ngakthoknanaba isa na hotna si. Social distancing ngakna mi amaga food taruk lapna laisi. Police doctor amadi nursing na hayrak pangaiduna laifam thokte. CM na hay mi amaga naksinana laibana laichat asi sandorokna bagi maram oi hayrabasu wakhal tadana mi amaga naksinaduna thabak tawe. Aikhoigi Manipurda leriba miyoi ayambana wakhal yamna tade. Mizoram gi praja singde aduki matik wakhal taduna COVID-19 gi SOP ngakna chatle. Khwaidagi hena COVID-19 gi SOP ngakna chatriba ase sing amade khungangi lamdam singdane. Mafam sing asida leriba miyoi ayambana face mask upte khungangi praja singna yamna thoksadana. Miyoi manga tara punsinduna zwar sanaba mayai kaba nisa thaksabagi thabak chathai. Miyoi kayana curfew thugaiduna numidangi matamda yumdagi kwa chaba thoklak aduki matik laibak masa tadaba thabak tawduna COVID-19 laichat asi sandorokna bagi maram oihelle. Maduna isa na doctor, nurse amadi police ki saklon lawduna laichat asi dagi ngakthokna ba hotna si Haikhre.